ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯅꯝꯕꯔ 24 ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯃꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯎꯍꯟꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯗꯦꯠ 10 ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝꯗ ꯎꯍꯟꯖꯔꯒꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯁ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯖꯔꯝꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯟꯗꯛꯀꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 10ꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯠꯂꯅꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 10 ꯑꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤ ꯀꯥꯞꯆꯒꯗꯧꯔꯤꯕ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯊꯥꯡ ꯁꯥꯟꯅꯄꯨꯡ ꯂꯪꯊꯕꯥꯜꯗ ꯂꯩꯕ ꯆꯨꯝꯊꯥꯡ ꯁꯥꯟꯅꯄꯨꯡ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯤꯃꯤꯌꯔꯒꯤ ꯃꯇꯝ ꯑꯁꯤꯅ ꯄꯨꯡ 4:30ꯗꯒꯤ ꯆꯞ ꯆꯥꯅ ꯍꯧꯖꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯤꯂꯝꯕꯨ ꯇꯧꯖꯔꯤꯕ ꯑꯥꯔꯠꯄꯨ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯅ ꯇꯤꯀꯦꯠ ꯑꯃꯃꯝꯇꯪ ꯀꯛꯄꯤꯗꯨꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕ ꯂꯥꯛꯄꯤꯌꯨ ꯇꯤꯀꯦꯠꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯖꯔꯒꯅꯤ ꯑꯣꯐꯂꯥꯏꯟ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟꯗ ꯄꯥꯝꯕꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯗꯨꯅ ꯂꯧꯁꯤꯟꯕꯤꯕ ꯌꯥꯔꯒꯅꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯁꯨ ꯉꯟꯅ ꯂꯩꯖꯔꯝꯒꯦ ꯖꯨꯂꯥꯏ ꯗꯦꯠ 10 ꯐ꯭ꯔꯥꯏꯗꯦ